ngasi gi hauzik phawbagi maroi ba pau Muslim organization kharana mitop khandokpagi thabak chathaba hokre kharamjare ISTV pawming tabiriba singmutaram nokchare haujiba pungiba paw Hatta Golapati Development Council, Muslim Council Manipur, Manipur Muslim Welfare Organization gi apunba kangbu amana ngasi ayuk Hatta Golapati da Hatta Golapati gi akoibada leiba miyosing amamamta oina mitop khandokpagi thabak chathakre ngasi gi mitop khandokpagi thabak aduda JCILPS ki thomi sing susarukia ke JCILPS ki ko convener MD Khairuddin Saha Moijing mayungna phungdorakpada ngasi chathariba mitop khandokpagi thabak asi makhatana Manipur gi mitai pangal sing taaba mafam singda makhatana chathakigani JCILPS na insolusingani tara mangadagi mitai pangal singna khundaba mafam singda mitop miancha khandokpagi thabak chathaduna lakle kanagumba singna Manipur gi mitai pangal singna taaba mafam singda mitop miancha sing pusilakpa amadi khunda hanba matam kaya gi mamangdagi thingduna lakle makhatana su athingba si thamkigani Manipur da lairiba mitai pangal singna masa masagi ming iba matamda ahobada MD haplaga mingi aroibada masa masagi yumnak hapiu haina phongdorakhe Manipur ki maitai pangal na taba khunpham khuding makta akhoi series wise ngasi degi horaga loina makse akhoi pangtho agani aduga pangtho aba matungda Manipur da lairiba maitai pangal singna kana gomba mitop amatabu pusanna ba plan taude pusanju pusal haloi laisu lei haloi tawbatabu India gi state atopa state singda lairiba mioi singna Manipur da lakpa matamda laining laisol manaba kharana kana gombana Golapati da Muslim marakta maitai pangal marakta laining laisol manaru buduna maram moraga makogi laining laisol tawbuda khudong chana bagi damakta barada laijabadudi everywhere barada lairi layu barada akhoi barada laibu pot thingde tawbutabu lairiba midu kanano identify tawminnasi haibani Lengang na chatkiba tang taruktagi street vendor phamba yaroi haiduna khudaktagi akanba mawongda chatharakliba thawngase maram sade haina Roadside Vendors Welfare Association Khwairaman Kaithilna yaningdaba phungdorakle Karamba sarkar gi policy na street vendor sing talibano mangjongna street vendor sing da khanganriba karigino town vending committee senduna street vendor singi yaifana bagi damal thabak paikatuna street vendor singbu survey tawduna saktak se pigadabani street vendor sing saktak se piduna control tahaudrabadi hena sathiba phibam ama soidana oiraklagani haire सरकार ने लौकटपम थोप थबक सिंह लोइड्रिबा फावबा स्ट्रीट वेंडर सिंगी मथक्ता अवाबा पिबिगनु हाइना अपील तौरक्ले तोंगान तोंगान बा स्ट्रीट वेंडर सिंगी लुप सिंगना खनरबा मतुंगदा हौजिक ओइरक्लिबा असिगी मतंगदा वारेप मंगा लौरे हारे वारेप सिंग अदुदि मणिपुर लेंगाकना स्ट्रीट वेंडर एक्ट 2014 गी मखादा मणिपुर गी स्ट्रीट वेंडर सिंगी याइफा थौरांग खुदक्ता पाइखटलु स्ट्रीट वेंडर सिंगबो सर्वे तौदुना सकताक से पियु इमा कटेल अहुंगी मथक्की आहांगबदा स्ट्रीट वेंडर सिंगी मफम ओहेनबियु खुमल लंपाक ISVT gi mayoknabada athuba matamda ima kaithel sagatlu street vendor singi khudong chaba sing phangallu haiba warip singne District Police Commando Imphal West na Lamlai Bazar area da thiba humagi thabak chathabada Pripak Progi Sinam Subhasandra alias Joychandra Kauba Ingau Rok awang lekai dagi mi ama fare hare Amaramda Imphal East District Commando na Ketrigao Rahamania ground da thiba humbagi thabak chathabada Muhammad Saddam Hussein alias Angang Kauba chai kun mangarum suraba Imphal East ki manung chanba Khetrigao sabal lekai dagi mi ama 9mm pistol ama magazine ani kapayari ba nongmai maru ani ga konana fagale haina police ki PR ona thadorok pa cherol amna khangalakle haujiga ten ma brand lokchari A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba? Please ay chat lagi ba? Target cake season na loy krabadi. Ado di ma. Amo hanong na panglaro. Asum taw na mango season na chat krabada. Adong hay na Winkies mango swiss roll su. Adong panglaro. Kangida na. Winkies mini swiss roll ang bulak laba. Naman.
स्लो मोशन अदुम ओइ पुनसिबु किस अमतदि पिउदना बाबा क्वेक जोन गिदी टाटा टिस कॉलेज दी मम्मल सु मफम खुदिंग चम माने यो सु मांगरो पिस्ता चलबनीना अदु सु मतकता सुपरलिंक फुटिंग गी ऑफर मैम पिरिसिदी ताज इलेक्ट्रिक रंग नो सिन बगुमना योति सिन बया दुदी सनागी मुहुत यांगना सिनबे यादरे Winkies mini Swiss roll and bulak laba. Pumnama slow motion adum oil. Punsibu kiss अमतदि पिउदना Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur नती चट लगे बा प्लीज आई चट लगे बा इलेक्शन की मतलब लोखबदी अदु तुम अमु उनब फंगरो असुम तौना मैंगो सीजन चट खबदा अदुम हाइना विंकीज मैंगो स्विस रोल्स अदुम फंगरो खंगेदना Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu ब्रेक की मतुंग में मुतराम नोकचरे मखा ताब पाउदा ऑर्गेनिक फार्मिंग की मतंग दा अवेयरनेस प्रोग्राम अमा चोंगथाम कम्युनिटी हॉल द पांगथोक्रे मिशन ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन एग्रीकल्चर की मखा दा पांगथोकपा थोरम अदुदा मिशन असिगी नोडल ऑफिसर एस रदाप्यारी देवी अमदी सोराइसम मनिहाना मरु ओइबमे सिंगोइना सरुकियाखे थोरम अदुदा ऑर्गेनिक इनपुट सिंग यंथोके डेवलपमेंट एग्रीकल्चर गवर्नमेंट ऑफ मणिपुर ना लेखा लोकल लोमी लोब इम्फाल वेस्ट ना सिंधुना पांगथोकपा थोरम अदुदा लोमी यांखैना सरुकियाखे सिको सोनाई मसालो संगी थौ पुनबा मिय तरामथोय अमदि एडवाइजर मंगा खनख्रे हाइना सिको गी चेरोल अमना खंगलखले ओइनाम निलुबु प्रेसिडेंट अमदि केएस कृष्ण मोहन बु सेक्रेटरी जनरल ओइना खनख्रे हौजेक मरोबे पाव अमुक मुस्लिम ऑर्गेनाइजेशन खरना मिटोप खंडोकपगी थबक चथबा हौख्रे हौजी फाबुगी वना डीएसटीवी ने पिजल पाव मता सॉल्यूशन जरे नियंग ताबिरिबा सिंगो मुकहन्ना खुरुजरे